Manipur ngalingai matamdagi khundaminaduna laklaba yelhaumi ama oiriba Jeliarong Furupki anoba chahina lakpaga iroinana laurok loikraba matung pangthokpa Gaan Ngai Kumhei Lakpada RD PR Amadi Mahud Minister Khemchand Yaifa Paojel Pirakli maruoina kaboi furup singda pirakpa mahaki Yaifa Paojel da tingkau rangwangi mafamda kumhai asina lakpada Manipura chawkhatpa nungai yaifaba amadi ingtapa Nungshi chanana leiminaba ngamba purakpa oirasanu hairali Manipur ngalingai matamdagi khundaminaduna laklaba yelhaumi ama oiriba Jeliarong Furupki anoba chahina lakpaga iroinana laurok loikraba matung pangthokpa Gaan Ngai Kumhei Lakpada RD PR Amadi Mahud Minister Khemchand Yaifa Paojel Pirakli maruoina kaboi furup singda pirakpa mahaki Yaifa Paojel da tingkau rangwangi mafamda kumhai asina lakpada Manipura chawkhatpa nungai yaifaba amadi ingtapa Nungshi chanana leiminaba ngamba purakpa oirasanu hairali